everyone, khurumzari mayam nungai biriko mayamna aigi video se ahambo ina yengbo oiragadi aigi ming Syria kaujai ai Wanderlust ita haiba channel se cabin crew gi matangda lamkoi chatpa gi matangda aduga lifestyle gi matangda namjaba blog ne ado kaino tawke ngasi gi video se Bollywood celebrities aina flight attendant oiringai matamda thengnarakpa Bollywood celebrities gi matangda I experience ki matung ina moise rate to bagi matang dane aina moise khara adum thengnajakre adu duna ina part khaido I go into zabane blog se yam sangani na adonga sigi part 2 se rating to ba khatang natana aina tawramba airline duna blacklist thokiba karamba celebrity no habdo adu gi matang su uchage adu mayam yeng taminasi Quite hand bada luckily say I Chennai to Bangalore gi flighter kan ma tong khimne flight ma chama khakta aduga magi band pull up to tonga aga khogi aircraft manung du flight manung du isai saktana khotana ga taw yam ti nungai ki flight oigi aduga photo na mina se have the flight se loiraga mana thawai ma ki deplane mi loimbak deplane to bangai raga akhoi crew adagi pilots aduga akhoi gi ground staff ka ka ga photo na mina he is very humble thawai ki ga ngai bi bedo ko aduga ma se ai one of my favorite singer ne aduga hojik phawba magi isai evergreen obi isai myam da hojik phawba tari aduna ai ma se 10 out of 10 bizage Mathangidadi thaini ahansingna yamna ngaunaba actress aphawba mane VYJAYANTHIMALA hoto me esi baat kain to we sai thaini aphawbi sai do kumba nupi dune ko ada ma se am toina anira ahumlak adum thengnaki ado flight anambada adum she was very sweet but aina incident ama thengnaki ko magi matangda habdi akoi flight se lor matungda deplane tawraga kaino aircraft to terminal chatpa bus to magi tongana ma piyona First oigiba nongma kaigina da atopa passenger singduga bus pullaga tongmanningde aigi VIP gi tongana ma piyo kain tawraga ma ugiba hai tare ko numituda aduiduna ai ma to only 6 pizage out of 10 Mathangda mayamna yan ngaunaba cricketer ne mase Virat Kohli se kaino aina part 1 da hapchagiba Dhoni hoigi flight to adugi same flight to tongakibane ado mase wasu kemda ngangde adum tuminnaga adum lai mi kharana mase attitude lai na hai ado attitude kadi kaya ugide but he hardly interacts with anyone ado mana thokpa mai isai adum taraga adum laibado ado photo number Budi adum yare ko ado obviously ada kaino tawi ma do only 7 pizage out of 10 Mathangda Bahubali actress Tamanna Bhatia se ma se Bollywood to so dum amani kumale but mainly ma se South Indian na number kumbo uye ada ma to yamna chamme aduga kemta ke da bidaga lae numito ado interaction di kaya tokmina kide ado ma se aina 8 out of 10 pizarge Masigidi khwai aroibada bebo Kareena Kapoor do ma Imran Khan ga yaur a flight da mo se Bangalore da film ma number gi lakpa ma le duga Bangalore to Mumbai flight yaur ko ne mo ki film set crew ga do yaur e mo gi crew film gi crew ga do adu yam thina irritate ogi ko kai gino khangde bingo da pulak ta lakna ba cabin crew da dain khitang tawgi ba khangbra adu ma leira duga yam incident nokning ba mana economy da yawa passenger khara Kareena da ngau ba hai tare duna Kareena na chari ba plate to piro o moi phujagra ge kaina haiba thoeba incident yam nokning ki aduga Imran Khan do photo na mina budi phangode ma do dum saraga lai habi ma do sara lai kan da ikamaina photo na mina se na hai doino adu na mina hodre but Kareena ga di na mina howe she was very sweet yamna leme aduna ma do 10 out of 10 pizage ado aina sai haigibado last ta kaino akhogi aina tawmiba company duna blacklist thokiba actress amako ase kiti sise rumor asing bara di khangde ado crew ga thingnagibdi
Katrina Kaifse yamna root oina hai incident se amarak anirak natte yam thengnagrebako aduga finally khabar daga yaur Jet Airways ma se blacklist tawena do chumra chumra di khangde ado kamai to geda incident ma se khogi landing torpa matamda khogi kaino do seat back se hagat lag ona seat belt fazilo haiba ado adu do fazina ma se tumma laiba da khogi crew sina mangonda excuse me ma'am nang seat belt to fazilo aduga seat back upright or on haibada ma se tada gi aigi akhoi crew sina mangonda saina masada pai magi nakan makhuta pairaga sai nomo ba hai tare excuse me ma'am nam ta hogol ona adu mangonda magi makhutta thengubagi ko kaino sina man hekta drama da boneba hadi nang hekta ai sokpa yabra ai kanano khangbra nangi kaiba nangi tham gi salary duna aigi nongmada changba kharsa ne like aigi skin da thadari ne du pisa da haiba adugumba wording sizinaraga yauge ko ado any jet employees da hangbada everyone hates her aduga amana kaino nongma atopa flight amadana maga Akshay Kumar ga tongminare na hai adudana mo akhogi crew ngasagi ma serve crew do kaino Rolex ki gari masiba ada adumira round saina yone crew oraga kaino tawe ma se kaiba do you think he can afford it kaina adainaga haiba wari do hatti crew oraga Rolex ki ghari afford to ngamamagadra ne kaina dainga wari sab dainaga tawen hai ado ma se amna route omanbagi sigi airlines ma do blacklist tawen hai khabar da su yawe duga kaino da su yawbane article paraga di articles su yawne ado by far chumra di khangde exactly ma se blacklist of brado but we have this story about her ado nungsi dai ma to adu dai ta badagi anyway I hope my video was enjoyable nungai ramgani na khale ai part 3 amka semjarke part 3 da topa actor phaza ba hapake ado keno to video mayam stay safe take care bye bye